कुमजा लिसिंग अमगा चमापन मरीफुनिथोई के अप्रैल 16 सिक्योरिटी फोर्सना निंगतम लाल हौलोब आरपीएफ के लानमी संगलोब पीपल्स लिबरेशन आर्मी पीएलए का इम्फाल वेस्ट डिस्ट्रिक्ट के कोदोंगपोकपीदा थोखिबा खुद थोकनबगी थौदोकता थवाइना पोंथा पीख्रबा अथौबसिंगे चैराव चिंगदा लैबा निंगसिंग खुबमदा ngase मियामना हाइकत लेकत तमदुना इकाई खुमनबो उतख्रे 13 April Observation Committee na sinduna pangthokpa haikat leikat tambagi thoram adu ngase ayuk anganbadagi hauna nat ki oiba isai saktuna hodokhe Poirei Laimarol ge President S Memcha amate Observation Committee ge members singna Maira chukhatuna haikat leikat tamba hokhiba thoram aduda thangta gi sanaroi singna athoba singi mafamda kok nonduna ikai khumnaba utkhe Chahi khudingi April 16 pangthoktuna lakpa athauba singi numit asida laikhidraba athauba mapangi yumgi miyoi sing amade lamdam asida khundariba tongan ba furup singi miyoi kayana athauba singi khubamda amade Betikendrojit Pauna Brajabase Thangal General amade Hijam Irawat ki mitamda haikat lekat tamduna ikai khumnaba utkhe Thawamadu asoyangam thoktanaba Manipur Police na checksen na ngak senbagi thabaksu lakhotke Amaromda Red Cross Society ke members singna haikat lekat tamba lakliba singda thaknaba isingna chingba piduna mateng pangkhe Tharamadu da saruk yaba lakhiba Poirei Laimarol ge President S Memchana hai April 16 na lakpada athoba singi mafamda Laimana ama katpa fangba ngamba se yamna laibak fabane Numit asina lakpaga iroinana apunba kanglaipak ama sagatnaba aikhoi punna hotnaminase athauba sing aduge thauna lingjela do nahongna ningsingduna apunbagi pangal sagatminarasi haina mahakna makha takhe Laibak miyamna 13 April haibasi tang tarahumdoi haibase akhoigi athauba Manipur iram labsibu kanlaba Manipur baset taba yaroi Manipur da akhoigi kanaguma bala kado tawba yaroi haida laikasabani miyamna kiba laitala Manipur government India government la tawchadaba yaguti agasi athauba ngasi akhoi da kasari ba bafamjida miyam khudimagna lai katpada kiba laitala kachi halma laitala thenglabani haibada wakta ngasi Poirei moda leptari makhoi akhoi da lai gidraba sibu ko walaitala akoi da kunja khudigi lakpada praja miyamna lai katpada kibigalu thenglagado bani makhoi da achuba labi chalamase akoi chamila pabi atau wala kasi chalama labi se halma laitala akoi chamila chi thenglase na Poirei Laimol na hajari Haikat lekat tambage thoram adugi matangda athauba singi imung manunggi miyoi amana hai Kumza listing amaga chamapan marifuni ke April 16 ngasigi nubit asida Kodongpokpida Indian Army ge khut thokna bagi thodok amada laikhidraba thoba singi mafamda ikai khumnaba utpoina haikat lekat tambagi thoramasi pangthokpani thoramasida mafam kayadagi lakpa tongan ba furuk ki miyoi singna saruk yabiba simak nungai ba poe haikat lekat tambagi thoramasi ngase ayuk pung 3 tage numidang wairam pung 5 fauba chathagani miyamna numidangi matamda maira katpiu Haikat lekat tamba sida Manipur Police amade Red Cross Society yauna miyamna mapung fa na mateng pangbiba sigidamak thagatli haina mahakna makha takhe 13 April laina la ise athauba mayamna moina tawbirambado akhoibu lamjing lamtak piraga lehauriba akhoina kari tawgani haibado moina maira chukha pirambado hingauriba lehauriba akhoina moigi dama akhoi leiri haina ngasi akoi sahi khudingi pangthoktana family gi maikai dagi akhoi laksari seisa akhoina maga khangna zaramba loina zaramba masum mamanaba zat bizat khaidana seisa triben gi adagi muslim gi mayam lakpidana katpiri base aki khanglaitana horen pung hajik pung taruk tagina horen nungdang pung manga bhongne siboki manungda mayam puna mangna lakpidana haikat laikat tawbiyo seisa ki akhang laitana government na akhoibu ayaba haikona ayaba bibiraga laikat pase ngasi su asoi angam yaugdana mayam se pareng laktana sarkar gi side tagi su akhoibu kaida soi gi ni na yengbiriba sarkar gi side ki su akoi family tagi thagasari Ningsing bayai Kodongpokpi ki lanfamda Maraipak mafuruk kitamak thawaina ponthapi kiba People's Liberation Army PLA ki athoba sing adude Moirangthem Prem Kumar Khundrak Pam Chawba Topaming Rajendra Thaudam Kunja Bihari Thaudam Loken Naurem Rajen Maibam Paka Atopaming Chauthoi Sorokhaibam Kameshwar RK Khoirumba Atopaming Gyane amate Dilipni